पाउचेदी युम्फक ओइबा मरुइबु पाउ खर अपडेट तौजरी थांगदा स्क्रब टाइफस की केस थेंगनरे बिष्णुपुर डिस्ट्रिक्ट की थांगा सिंघा लेखाइदगी सही तारागा निथोइरोम सोरबा नुपा मसा अमा सिगर लार्वेल माइटस न सिकपदगी मियोइबदा संदोकबा स्क्रब टाइफस लाइना नाबा थेंगनख्रे वाफम मसिगी मतंग संगा एक्सप्रेस का टेलीफोन की खुथांगदा सीएमओ बिष्णुपुर एल्गो जेंट्रोगा पाउ फाउनबदा अंगांग असी था असिगी निपान मसांगमदबदगी थांगदा लैरिबा प्राइमरी हेल्थ सेंटर दा पुखलक्लबा मतुंगदा भाग टेस्ट तौबदगी लाइना असिना नारे हाइबा खंगबा ngamkhibani अदुमक अनाबा अदु सेंटर असिदगी इमुंग मनुंग की मियोइसिंगना जेनिम्स ता पुरगे हाइबदगी जेनिम्स ता रेफर तौदुना हौजिक जेनिम्स ता लेखनतुना लैरे महाकी मपा हौजिक खरा महाकी मसा हौजिक खरा फागले हाइनसु पोंगदोरक्ले असिगुम लाइना असिना डिस्ट्रिक्ट असिदा मरु ओइना थांगा एरिया दा ममागदसु अमा लाइना असिना लैखिदबा यावबना डिपार्टमेंट की मेकेदगी लौखटपा याबसिंग अमदी मियामदा अवेयरनेस न सिंगबा क्या पीदुना लागले अदुबो अमुक लाइना असिना नाबा थेंगनरे मियामना लाइना असिदगी गांथोक्सी आइबा तारगदी लबु पात तथब इंखांग सुबा nga phaba satpiba tarabadi isa isada phirol athaba session biu loinana umang wamang napi marakta phampiba matamda jareba makai phakkum bathaduna phambiu loinana thabak suban no madasin naruba phirol sing halaklaba matung da ningthina ising asabada lupiraga sudok jam thokpiu amade junggi akoi bada jareba makai lunana thambiduna asigumba laina asina handana photna biu haiba wafam thamlakke COVID-19 positive oiba mi ahum sikhibadagi state asida sikhiba mising punani phoga mari sukre haukiba pungkun mari ke manungda COVID-19 positive oiba mi ahum sikhibadagi manipur da laina laichat asina sian kiba mising punani phu mari sukre COVID-19 common control room dagi numidang wer pung manga da thadorak baserol amana hai Imphal East dagi mi ama Jenems ta sikhiba ka loinara Imphal West dagi mi ama Rims ta sikhi Central Armed Police Force ki person ama Social District Hospital da laigidre haukiba pungkun mari ke manungda mioi chamaga sopne ni pan nauna positive oirakpaga loinana manipur da COVID-19 gi apunba case masing lising tere samri umthra yaure nauna positive oirabasi gi manungda general population gi nupa yangkhai mapan nupi kulhumdoi amso Central Armed Police Force ki person kuntaruk yaure khut thokna bada jawan ani sire Urusya gi Kalahandi Kanthamal border da leiba umang amada maoising ga khut thokna bada special operation group SOG gi jawan ani sikre aina sagol sinumita police na phongdokre yum sagasha numita border area aduge antarangi sirki umangda thokiba nongmai khapnabagi thodok aduda nupi mari yauna jamtrabada maois manga sikhi police ki matung ina makoi athingba thamkraba CPI maois ki banchadara gomsar nagabali division ge miosingne thajiningai oiba intelligence ki report amada yumpham oiraga September 9 da Kalahandi Kandahal border area aduda security force ki apunba team operation ama chathakibani atop pau amadana rapid antigen test negative oibasing amuk hana test taunaba state sing da khangan khre COVID-19 gi layong uthorak laga rapid antigen test tawbada negative result phanglabadi amuk hana test tawba mathau tai haina Union Health Minister na state amadi Union Territory punamakta khangan khre ministry na thokiba channel amana hai khudong thingai oiba mong da COVID-19 gi case masing ka hena jam khalak pamaramna test tawba matam da section batangai fade sel ka hena changdaba amasung aten matam gi manung da test tawba yaba maramna state ayambada rapid antigen test tawba gi thong chatharwa ubadagi ministry na wapam asi phangdokhibane hadak Indian Council of Medical Research ICMR da thokiba serol amana haiki madude leba kasi gi containment zone manung channa leiba mipung khudimak rapid antigen test ne kit sijinaraga test tawgudabane adu moidama kana kuma mi ama COVID-19 gi layong uthorak labajo test tawbata negative orabadi amukhana RPC CR test tawbatangai fade haina ICMR da phongdokhe sarga sida COVID-19 ki case angak phangna masing yang kholakpa ka loinana aukipa pungkun mari ki manungda anoba case lising marfutra manga satret kunthraga manga thengnakhe hojik India ki apunba case lakh nifu manga lising nifu ga tare changma sukna ani yaukiba ka loinana sikiba masing lising umthra ka taruk chamaga humra manga yaure laina asina narubadi ki phagalakpa masing lakh kunthra ka manga lising kunthra ka mathoi chani taraga ni thoi sukre maling gi oina COVID-19 ki apunba case masing crore ani lakh marfu mathoi lising marfu dhram mari champan marfu ga manga yaure sikiba masing na lakh mapal lising tara champan marfu dhram athoi sure narubadi ki phagalakpa mising na crore ani lakh ani lising taraga tare chani nifuni haire nakalamoromda mai impal gang rape amsung murder case nupi masa to na higlinga da ekoi sing masing hairambe ani ki na masak taklamme leikidrabi ki hakchang ki aroiba mathau mangam pangthokre tha sigi amagi nubidang tamayum dagi thokibadagi anjala khitraga nungsinaba pakhang lo singtuna mamana ba singkanda gang rape tawraba matungda ayuk
ngayok pukri da thatharambadagi wakhal tadana lairambadagi rims da laikannabada kalhobak ngamdana laikhidrabi mai imphal gi nupi macha aduna mahaki aroiba mikup yorokthringi ki mamangda mahaki ikai khunaba manghan bekiba miyoi singi masing harambaga loinana miyoi sing adugi manungdagi miyoi ani gi masak takthoklamle tha asigi ohumda laikhidraba matung tha asigi tarukta Regional Institute of Medical Sciences RIMS ki mortuary de Imphal West ki executive magistrate amagi mamangda video coverage tawduna postmortem examination pangthokraba matung ngasi mahaki hakjang joint action committee amasung imung manungna lawkhre loina ngasi nongthil pung mangarom tarakpada mahaki nong hakjang lairon chanduna aroiba mathong mangam pangthokre je esina lusingduna yamlaba gari asoba masa singda mic panduna pendaba kholaw sing lawba ka loina na play card sing paiba miam thawai yaukdra hakjang atu aroiba mathong mangam pangthoknaba mayum tamna pubagi lambi da pause asina mahake imung manung gi miyoi sing je esigi miyoi sing jomthangnaba amadi laikai gi miyoi sing wari sarakhe Imphal dagi mayang Imphal tabal lambi paring mayai lambi da mayang Imphal police station dagi makharom da kilometer makhairom aithra ga leiba konchak angam badagi Imphal turen mapan da sati khonang phauduna kilometer mari hena chatnaga leiba leikhidrabigi jumda thunglaba matung thawai yaw trabhak sang ando Islam laining gi chatna kanglon matung inna iruja thok pikhi masigi matung da mahaki leiruba hanba phiron sing session biki aduga nongthil pung manga da lairon chananabgi matam lepaka loinana laikhidrabigi haksang atu imungi yumyai makta thamlaga nupi singna ikoi koina phamduna mahaki damakta sembira po mapuda thauni jekhe laining laisonga mari leinana lairik sing pakhi masi mahaki thawaina mapugi manakta ingna singna lairunabagi damakni haike hairakhe laikhidrabiga pukminaba Imphal East ke kairangi mafap amata ongba mache jaima amasung machi asigi mapuroibena pausi asida phongdorakhibada mahakna thokiba numittu masi yaimagi manakta lak tabak kuire haiduna laklaga leirubadagi numidang chaklen nganu thonglaga saminakhi haire numidang chaklen charaba matung mahaka sahi anirongi mamangdagi nuksina jarak papakhang main accused aduga pau phaunare mahakal jumbana baki damakta chelagani haramlaga yumdagi mamanglonggi turen mapalom thangba sarukta leiba thongkalomda thokibani haire tanjadu da mahaka nuksina bani haiba pakhang adude makhongna lakpra natragana gari masa natragana asogwan singba puraktuna manaw nubiba pukhriba haibadudi khangautre haire adumoinamak makhoigi thongal dagi turen mapan gi lambi paringda awanglomda khajiktang chakalaga Imphal turen gi mathakta saba jot ki letan tho adu lanthoki baga main ekus asigi jom panglak lap tabagi mathakta numidang oibada makhongna chakninaramba jai harakhe laikhidrabiga mn ekus asiga ki marakta paw phauna bana laikhidrabina paijaba mobile phone keyboard Samsung gi khuthang dane mahaki mobile phone number na 7630881853 ne haire adubo mahakna jumdagi thokibada paikhiba mahaki mobile phone ase mahakko mathangi numit tha asigi ani ki ayukta wakhal tadana thengnakiba matamdadi yoromtre mafam khangkidre harakhi mahaksu tha asigi ani ki ayuk anganba pung taruklom tarakpada labukta walking chatpa miyosina thengnarakpadagi pau mathang pirakpadagi laukhatlaga ahanbada mai Imphal Public Health Center PIC da panthadana laikananabagi damakta pukhatke adobo mahaki haksangi phibam lubadagi layeng sangsida sor honbada warakpadagi oxygen haplaga RIMS ta refer tawrakhe aire masidagi Maruti van amada haptona RIMS ta pukhatke mafamduda ahanbada emergency service casualty da thamlaga treatment piba hauke adobo ayupung 13 rom tarakpadagi de intensive care unit ICU da pusenke aire adumoinamak mahak ICU da thambada wakhal taraklamke sak phawbo charaga mahak masa kaisu tawtre jomda chatnasi haiduna makut hairakpada masigi khutta siba khuji da panduna khuji phawba tekhi aire loina na mahaki ikai khona ba manghan bikiba megi apun bamasing masi ani da tamlakhi miosing adugi manungda ani de masak maming panduna phawba masi singda tanglakhi aire aroibada content sing asigi maroiba pau khara hasiba pau domjari pa manipur local news YouTube channel amade Facebook page asidagi yang video puna mapu thaga chari loina na channel asina dom da kana rabadi subscribe like and share tawba kawi ganu puna mapu amukha na thaga chari